Tamu Kobi Laitin Sanabi Nupi Amakak Leirami. Fattaba Tabak Khoidawa Sanaduna Magi Punsi Changjal Adubu Sangthana Hingthanaba Kayarak Honaram Kibani. Mana Tauba Tabak Adu Mai Paktuna Mahakuina Taibanglakta Tinduna Leirami. Matik Mayai Kanbi Laitin Bu Sumduna Phaba Hibi Tamuni. Adubu Tamubu Namsinduna Thamgadaba Miyoi Ama Hojikti Taibangda Phaurakadore. Mahaki Machanupa Khomaigi Nupi Khomdonbigi Pibuknungda Nawa Ama Mitamkre. Karigumba Angang Aduna Taibangda Phauраklabadi Tamu asi soidana siba tarami. Wafam asi khangladuna Tamuna Mamong Nupigi Pibuknungda Naupuriba Angang Adubu Hatoknaba Kayarak Honaki. Adubu ngamba kaubati leiramde. Tamudu handaki matang asidadi masa adusu yamna sonjillami. Nongma mahakna makhoigi imungi kana amata leitriba matamda mahakna hana mayum paluba yumaduda thamlamba mahakna hek pokjaba machanupa Sakhen adu kauduna aronba wari sarami. Sakhen, ngasidi imana nangonda wafam kaya sinaramge. Imagi matamdi loire. Pumnamak ase nangonda loina sinaramgadawribani. Matam pumbada nangdi aiga loina duna leibanina. Aigi wari wakhong pumbasu nangna loina khanglamgani. Tamu aina nakhoigi marakta tinduna punsi ase yamna sangna hingningbani. Adubu khomdonbigi pibuknungda phaurakliba angang asigi mahi mayaina kanba henmankhibana aina lakna phanaba mabu thugaiba ngamdare. Mahakna maram oiraga ai ase taibang thadoktuna chatkadawre. Adunani Sakhen, hayeng aina siraba tungda aibu mongphamda potloiba matamda potloiba loibagi maitan ado nangna peksinduna chapu amagi manungda hapchillo. Aduga madubu nangna cheksinna ingkhol asigi manungda phumjillo. Aina sikhrabasu aibu potloibagi leirik maitan yawba chapu aduna ingkhol asida phumjinduna leiriba makhaidi ai siroi thawai oina nakhoigi lakta tinduna adumak leikhigani. Wafam ase nangna kanadasu haidokpa yade. Makhoibu hatlaga ingkhol saruk ase munduna nangi oigadabani. Machanupa Sakhena khomlae. Ima siba yaroi. Imana yum asida leiningdrabasu aigi yumda chattuna leirusi. Ima kaisu tawroi. Wakhalada phattaba romda ka hena khanjingano. Tamuna amu khomlae. Ima se kuina sangna hingani haiba thajadre. Aina hinglingai matamda pangthokke haina khalamba thabak kaya amasu pangthokpa ngamdana adumak tokle. Yumpham ase ichagi ohenge haina khalambani. Adubu hinglingai matam asida ai ngamlamdre. Hayeng aina siraba matungda aigi thawaina soidana ngamnanaba hotnarakani. Adunane Sakhen, imana haiba wafamsing ase nangna thabak oina pangthoklauko. Phari nang chalo yumsigi mi lakpana hankragani. Makhoina ukhrabadi soidana jingnakhrani. Sakhen do thuna amuk chatkirami tamu phamung aduda hiptuna lehawi. Tamu khul asida luhonglakkhibani. Luhonglaba matungda machanupa Sakhen asi poke. Matam asida magi mapuroiba adu sikibani masina maram oiraga na mahanglaga hingba hongnade khanduna tamuna laiwa tinwa tawduna khul adumaktada leiba bibarel bu phaduna namlei leisinkhibani. Machanupa Sakhendi nupa ahalgi mayumda adumak thamlami. Bibarel gi machanupa amalei khomai asi magi machanupani. Magi nupidi nganna kainakhibani. Tamuna mache ahalna thambiramba khomai adu yoktuna leirakhe. Mahakna Bibarelda mayum palaba matungda machadi pokhide. Matam aswaidagi haukrabani tamuna phattaba laitin kaya sanaba ase. Mapa mapu haktaktagi sanaramlabagi wafamsu leikhe. Mahakna Bibarelda yum panduna matam khara leiraba tungda Bibarelsu amuk khanghaudana sikhirami. Laiwa tinwana nupa phaba ase nupa adu kuina sangna punsigande. Masibu khangna tamuna Bibarelbu phaduna leikhibani. Matam kharagi matungda khomaina chawraklaba matam asidani tamuna mahakna leinariba yum ingkhol adubu munnanaba honarakhiba adu. Madubu mullaga machanupa Sakhenda pige haina khanki. Matam magi khonglei tungina tamu adu chahi asumasum yam khalaki. Adubu taibang cheng chaduna taibang lakta matam kuina tinduna leiba pamki. Masidagini mahakna khoidawa sanaduna
ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯑꯗꯨꯕꯨ ꯁꯥꯡꯊꯅꯕ ꯍꯣꯠꯅꯔꯛꯈꯤꯕ ꯑꯗꯨꯕꯨ ꯃꯁꯤꯅ ꯀꯌꯥꯝ ꯀꯨꯏꯅꯗꯤ ꯆꯠꯂꯨꯒꯅꯤ? ꯈꯣꯏꯗꯧ ꯁꯥꯟꯅꯗꯨꯅ ꯃꯤꯒꯤ ꯊꯋꯥꯏꯕꯨ ꯃꯍꯥꯛꯅ ꯍꯤꯡꯊꯠꯊꯠꯂꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯃꯈꯩ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯑꯁꯤꯗꯤ ꯑꯁꯨꯝ ꯁꯥꯡꯇꯣꯛꯄ ꯍꯦꯜꯂꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯅ ꯃꯤꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯅꯥꯎꯄꯨꯔꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯈꯣꯏꯗꯧ ꯇꯧꯗꯨꯅ ꯄꯤꯕꯨꯛꯅꯨꯡꯗ ꯍꯥꯠꯇꯣꯛꯏ꯫ ꯑꯁꯨꯝꯅ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯇꯧꯗꯨꯅ ꯂꯩꯔꯛꯈꯤꯕ ꯇꯃꯨꯅꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯇꯃꯨꯒꯤ ꯃꯆꯥ ꯆꯥꯎꯄꯣꯛ ꯑꯗꯨ ꯅꯨꯄꯤ ꯊꯤꯔꯛꯈꯤ꯫ ꯈꯣꯡꯗꯣꯟꯕꯤꯒ ꯂꯨꯍꯣꯡꯈꯤ꯫ ꯃꯁꯤꯗꯁꯨ ꯑꯃꯨꯛ ꯍꯧꯔꯦ ꯇꯃꯨꯅ ꯃꯈꯣꯏꯗꯧ ꯑꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯁꯥꯎꯕ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯆꯥꯎꯄꯣꯛ ꯃꯆꯥ ꯑꯁꯤꯁꯨ ꯅꯨꯄꯤ ꯑꯃꯨꯛ ꯊꯤꯖꯤꯟꯈ꯭ꯔꯦ꯫ ꯈꯔ ꯂꯩꯔꯕꯗꯤ ꯅꯨꯄꯤ ꯑꯁꯦ ꯃꯤꯔꯣꯜꯂꯛꯀꯅꯤ, ꯑꯗꯨꯒ ꯃꯆꯥ ꯑꯃ ꯄꯣꯛꯂꯛꯀꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯁꯤꯈꯤꯕ ꯊꯣꯛꯂꯕꯗꯤ ꯏꯪꯈꯣꯜ ꯑꯁꯦ ꯃꯈꯣꯏꯒꯤ ꯉꯥꯛꯇ ꯑꯣꯏꯍꯧꯔꯅꯤ꯫ ꯑꯩ ꯁꯤꯕ ꯌꯥꯗꯦ, ꯑꯗꯨꯒ ꯏꯪꯈꯣꯜ ꯑꯁꯤꯁꯨ ꯃꯈꯣꯏꯗ ꯃꯆꯦꯠ ꯑꯃꯠꯇ ꯄꯤꯕ ꯌꯥꯗꯦ꯫ ꯑꯗꯨꯅ ꯑꯩ ꯀꯩꯗꯧꯕ ꯇꯥꯏ? ꯀꯔꯤꯒꯨꯝꯕ ꯈꯣꯡꯗꯣꯟꯕꯤꯒꯤ ꯈꯨꯖꯤꯈꯥꯗ ꯅꯋꯥ ꯃꯤꯇꯝ ꯅꯛꯂꯕꯗꯤ ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯑꯩꯅ ꯈꯣꯏꯗꯧ ꯁꯥꯟꯅꯗꯨꯅ ꯁꯣꯏꯗꯅ ꯍꯥꯠꯇꯣꯛꯀꯅꯤ꯫ ꯈꯣꯡꯗꯣꯟꯕꯤ, ꯅꯪꯒꯤ ꯅꯃꯤꯠꯇ ꯅꯆꯥ ꯑꯃꯠꯇ ꯑꯩꯅ ꯎꯍꯜꯂꯣꯏ꯫ ꯌꯥꯝꯅ ꯐꯠꯇꯕꯤ ꯇꯃꯨꯅꯤ꯫ ꯃꯍꯥꯛꯅ ꯐꯠꯇꯕ ꯍꯥꯏꯕꯕꯨ ꯃꯤꯒꯤ ꯃꯆꯥ ꯍꯥꯠꯇꯣꯛꯄꯗꯒꯤ ꯍꯦꯟꯇꯣꯔꯛꯇꯨꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯆꯥ ꯐꯥꯎꯕ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ ꯑꯁꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯃꯧ ꯅꯨꯄꯤ ꯈꯣꯡꯗꯣꯟꯕꯤ ꯑꯗꯨ ꯃꯤꯔꯣꯜꯂꯦ꯫ ꯄꯥꯎ ꯑꯁꯤꯕꯨ ꯍꯦꯛ ꯇꯥꯕꯗ ꯇꯃꯨꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯑꯉꯥꯡ ꯑꯗꯨꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ꯫ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯉꯩ ꯌꯨꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯃꯠꯇ ꯑꯣꯏꯕ ꯉꯝꯍꯜꯂꯣꯏ꯫ ꯃꯤꯔꯣꯜꯂꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯀꯅꯤ꯫ ꯃꯁꯤ ꯉꯝꯗ꯭ꯔꯕꯗꯤ ꯇꯃꯨ ꯑꯩꯒꯤ ꯃꯤꯡ ꯑꯁꯦ ꯍꯣꯡꯕꯤꯒꯦ꯫ ꯇꯃꯨꯅ ꯂꯣꯟꯅ ꯑꯍꯤꯡ ꯀꯌꯥꯗ ꯂꯥꯏ ꯐꯠꯇꯕ ꯈꯨꯔꯨꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯕꯨ ꯍꯥꯠꯅꯅꯕ ꯍꯥꯏꯗꯨꯅ ꯈꯣꯏꯗꯧ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯇꯃꯨ ꯑꯗꯨ ꯃꯥꯏꯊꯤꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯃꯧ ꯅꯨꯄꯤꯒꯤ ꯈꯨꯖꯤꯈꯥꯗ ꯃꯤꯇꯝꯂꯤꯕ ꯑꯉꯥꯡ ꯑꯗꯨ ꯍꯥꯠꯄ ꯉꯝꯂꯝꯗꯦ꯫ ꯃꯁꯤꯗ ꯈꯟꯕꯗ ꯇꯃꯨꯗꯨ ꯂꯥꯏꯃꯟ ꯑꯣꯏꯕꯅꯤ꯫ ꯀꯔꯤ ꯂꯥꯏꯋꯥ ꯂꯥꯏꯁꯣꯟ ꯇꯧꯁꯤꯟꯈꯤꯗꯨꯅ ꯇꯃꯨ ꯑꯩꯅ ꯄꯥꯡꯕ ꯁꯤꯟꯊꯥ ꯑꯁꯤꯗ ꯑꯌꯦꯠꯄꯕꯨ ꯄꯤꯕꯅꯣ? ꯑꯉꯥꯡ ꯑꯁꯦ ꯑꯆꯝꯕ ꯑꯉꯥꯡ ꯑꯃꯗꯤ ꯑꯣꯏꯔꯣꯏꯗꯧꯔꯤ꯫ ꯃꯍꯤ ꯃꯌꯥꯏ ꯌꯥꯝꯅ ꯀꯟꯒꯗꯧꯔꯤ꯫ ꯇꯃꯨ ꯑꯩꯅ ꯍꯥꯠꯀꯦ ꯇꯧꯕꯗ ꯉꯝꯗ꯭ꯔꯦ꯫ ꯑꯉꯥꯡ ꯑꯁꯤꯅ ꯑꯩꯒꯤ ꯏꯊꯛꯇ ꯁꯣꯏꯗꯅ ꯀꯥꯔꯛꯀꯗꯧꯔꯤ꯫ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕ ꯇꯥꯏ? ꯇꯃꯨꯅ ꯈꯣꯡꯗꯣꯟꯕꯤꯒꯤ ꯃꯄꯨꯛ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯃꯤꯁꯧ ꯑꯃꯨꯛ ꯆꯪꯁꯤꯜꯂꯦ꯫ ꯑꯗꯨꯕꯨ ꯑꯗꯨꯁꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯝꯗꯦ꯫ ꯈꯣꯏꯗꯧ ꯁꯥꯟꯅꯔꯒ ꯍꯥꯠꯀꯦ ꯇꯧꯕꯁꯨ ꯑꯔꯦꯝꯕ ꯇꯥꯔꯦ꯫ ꯂꯥꯏ ꯇꯤꯟ ꯀꯌꯥ ꯈꯨꯔꯨꯝꯂꯦ, ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯗꯨꯅ ꯇꯣꯛꯂꯦ꯫ ꯃꯇꯥꯡ ꯑꯁꯤꯗꯅꯤ ꯇꯃꯨꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯁꯤꯜꯂꯛꯈꯤꯕ ꯑꯗꯨꯁꯨ꯫ ꯅꯥꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯑꯃꯁꯨ ꯃꯈꯥ ꯇꯥꯅ ꯇꯧꯊꯕ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯄꯥꯡꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯁꯤ ꯍꯟꯗꯛ ꯃꯄꯣꯛ ꯑꯁꯤꯗ ꯃꯍꯥꯛꯅ ꯇꯥꯏꯕꯪꯗ ꯇꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯗꯤ ꯄꯥꯡꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕ ꯈꯪꯖꯔꯦ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯆꯥ ꯁꯛꯍꯦꯟꯕꯨ ꯀꯧꯗꯨꯅ ꯂꯣꯟꯅ ꯋꯥ ꯍꯥꯏꯈꯤꯕ, ꯇꯥꯟꯅꯈꯤꯕ ꯑꯗꯨ꯫ ꯍꯌꯦꯡ ꯃꯍꯥꯛꯅ ꯁꯤꯔꯒ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨꯅ ꯑꯣꯏꯅ ꯊꯕꯛꯁꯤꯡ ꯑꯗꯨ ꯄꯥꯡꯊꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯦ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯈꯣꯡꯗꯣꯟꯕꯤꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯌꯥꯎꯕ ꯑꯉꯥꯡ ꯃꯍꯥꯛꯅ ꯍꯥꯠꯄ ꯉꯝꯂꯣꯏꯗꯕ ꯑꯗꯨ ꯁꯣꯏꯗꯅ ꯍꯥꯠꯈꯤꯒꯅꯤ ꯑꯁꯤꯅꯤ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯑꯁꯤ꯫ ꯊꯥꯕꯨꯡ ꯈꯔꯒꯤ ꯃꯇꯨꯡꯗ ꯈꯣꯡꯗꯣꯟꯕꯤꯒꯤ ꯈꯨꯖꯤꯈꯥꯗ ꯃꯤꯍꯨꯜ ꯇꯝꯕ ꯅꯋꯥ ꯑꯗꯨ ꯇꯥꯏꯕꯪꯗ ꯐꯥꯎꯔꯛꯂꯝꯃꯤ, ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯝꯃꯤ꯫ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯤꯡꯕꯨ ꯍꯌꯥꯏꯅꯨ ꯍꯥꯏꯅ ꯊꯣꯜꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯄꯣꯛꯂꯦ ꯍꯥꯏꯕꯁꯤ ꯐꯃꯨꯡꯗ ꯐꯝꯁꯦꯟꯅꯔꯤꯕꯤ ꯐꯠꯇ꯭ꯔꯕꯤ ꯇꯃꯨꯅ ꯇꯥꯔꯝꯃꯤ꯫ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯃꯁꯥ ꯑꯗꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯃꯄꯨꯛꯅꯤꯡꯗ ꯈꯨꯇꯨꯝ ꯁꯤꯡꯗꯨꯅ ꯈꯥꯡꯉꯤ꯫ ꯐꯩ, ꯑꯩꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ꯫ ꯉꯁꯤ ꯅꯣꯏꯅ ꯅꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯕ ꯁꯥꯔꯤꯕꯗꯣ ꯀꯨꯏꯔꯔꯣꯏ ꯇꯃꯨ ꯑꯩꯅ ꯑꯃꯨꯛ ꯀꯞꯍꯟꯒꯗꯕꯅꯤ꯫ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯤ ꯍꯌꯥꯏꯅꯨ ꯑꯗꯨꯁꯨ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ꯫ ꯑꯩ ꯇꯃꯨꯅꯤ, ꯉꯝꯗ꯭ꯔꯕꯗꯤ ꯏꯃꯤꯡ ꯍꯣꯡꯕꯤꯒꯦ꯫ ꯇꯃꯨꯗꯨ ꯁꯤꯒꯗꯕ ꯑꯣꯏꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯁꯨꯡꯁꯤ ꯍꯦꯛ ꯁꯤꯗꯦ꯫ ꯐꯃꯨꯡꯗ ꯑꯗꯨꯃꯛ ꯐꯝꯁꯦꯟꯅꯔꯒ ꯂꯩ꯫ ꯃꯍꯥꯛꯅ ꯁꯤꯒꯗꯕꯒꯤ ꯃꯍꯨꯠ ꯑꯗꯨ ꯃꯆꯥꯅꯨꯄꯥ ꯆꯥꯎꯄꯣꯛ ꯈꯨꯃꯩ ꯑꯗꯨ ꯑꯣꯏꯅ ꯁꯤꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯆꯍꯤ ꯈꯔ ꯑꯃꯒ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯇꯃꯨꯗꯨ ꯃꯁꯥꯗꯨ ꯏꯄꯠ ꯄꯠꯈꯩ ꯐꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯕ ꯉꯝꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯈꯣꯏꯗꯧ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯃꯍꯥꯛꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯁꯥꯡꯇꯣꯛꯇꯨꯅ ꯍꯤꯡꯅꯅꯕ ꯍꯣꯠꯅꯔꯝꯕ ꯑꯗꯨꯅꯅꯤ ꯃꯍꯥꯛꯅ ꯉꯁꯤꯁꯨ ꯁꯤꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤ꯫ ꯃꯁꯥꯗꯨ ꯋꯥꯕꯅꯗꯤ ꯂꯣꯏꯔꯦ, ꯁꯤꯈꯤꯕꯅ ꯐꯔꯦ ꯍꯥꯏꯅ ꯐꯥꯎꯕ ꯈꯟꯖꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯣꯏꯗꯧ ꯑꯗꯨꯒꯤ ꯃꯌꯥꯏꯅ ꯁꯤꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯋꯥꯔꯕꯁꯨ ꯋꯥꯅ ꯐꯃꯨꯡ ꯑꯗꯨꯗ ꯌꯥꯇꯥꯗꯨꯅ ꯈꯥꯡꯗꯨꯅ ꯂꯩꯔꯦ꯫
ꯑꯁꯨꯝꯅ ꯆꯍꯤ 14ꯒꯤ ꯃꯇꯨꯡꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯈꯣꯝꯗꯣꯟꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯍꯌꯥꯏꯅꯨ ꯑꯗꯨꯁꯨ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯅꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯀꯨꯟꯗꯨꯅ ꯂꯩꯔꯝꯕ ꯇꯥꯃꯨꯅ ꯁꯤꯈꯤꯕ ꯑꯗꯨ꯫ ꯇꯥꯃꯨ ꯁꯤꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯇꯥꯃꯨꯅ ꯁꯤꯈꯤꯕ ꯑꯗꯨꯗ ꯈꯣꯝꯗꯣꯟꯕꯤ ꯑꯃꯗꯤ ꯍꯌꯥꯏꯅꯨ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯍꯔꯥꯎꯖꯩ꯫ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗꯗꯤ ꯅꯨꯡꯉꯥꯏꯇꯕ ꯃꯇꯧꯅꯤ ꯎꯠꯂꯤꯕ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯇꯥꯃꯨꯒꯤ ꯁꯤꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯣꯠꯂꯣꯏꯐꯝꯗ ꯄꯨꯟꯅ ꯄꯣꯠꯂꯣꯏꯈ꯭ꯔꯦ꯫ ꯄꯣꯠꯂꯣꯏꯕ ꯑꯗꯨ ꯂꯣꯏꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗꯅꯤ ꯇꯥꯃꯨꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯁꯛꯍꯦꯟꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯈꯨꯠꯇ ꯆꯐꯨ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯄꯣꯠꯂꯣꯏꯐꯝ ꯊꯝꯅ ꯂꯥꯛꯈꯤꯕ ꯑꯗꯨ꯫ ꯃꯤꯁꯤꯡꯁꯨ ꯂꯣꯏꯅ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯕ ꯃꯇꯝꯅꯤ꯫ ꯁꯛꯍꯦꯟꯗꯨ ꯃꯃꯤꯠ ꯃꯅꯥꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯒ ꯃꯃꯥꯅ ꯄꯣꯠꯂꯣꯏꯐꯝ ꯊꯝꯅ ꯆꯪꯁꯤꯜꯂꯛꯑꯦ꯫ ꯑꯗꯨꯒ ꯃꯃꯥꯒꯤ ꯍꯛꯆꯥꯡꯕꯨ ꯆꯥꯛꯊꯦꯛꯈꯤꯕ ꯃꯈꯨꯝ ꯃꯩꯇꯥꯟꯁꯤꯡ ꯑꯗꯨꯕꯨ ꯃꯈꯨꯠ ꯑꯗꯨꯅ ꯈꯔ ꯈꯣꯝꯖꯤꯜꯂꯤ꯫ ꯈꯣꯝꯖꯤꯜꯂꯤꯕ ꯃꯄꯥ ꯑꯗꯨꯅ ꯇꯥꯃꯨꯒꯤ ꯃꯀꯣꯛꯋꯥꯏꯒꯤ ꯃꯄꯥꯗꯒꯤꯅꯤ꯫ ꯃꯗꯨꯕꯨ ꯈꯣꯝꯖꯤꯜꯂꯒ ꯁꯛꯍꯦꯟ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯥꯃꯨꯅ ꯁꯤꯈꯤꯕ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯐꯠꯇꯕ ꯂꯥꯏ ꯇꯤꯟ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯃꯍꯥꯛꯅ ꯂꯩꯅꯔꯝꯕ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯐꯠꯇꯕ ꯇꯤꯟꯕꯨ ꯂꯥꯏꯕꯨ ꯀꯌꯥ ꯊꯣꯛꯂꯛꯇꯨꯅ ꯇꯝꯅꯕ ꯍꯧꯔꯛꯏ꯫ ꯁꯩꯖꯤꯟ ꯁꯩꯌꯥꯗ ꯒꯦꯒꯥ ꯒꯦꯒꯥ ꯍꯥꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯅꯝꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯑꯃꯁꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯈꯣꯝꯗꯣꯟꯕꯤꯅ ꯀꯥ ꯑꯃꯗ ꯇꯨꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯍꯌꯥꯏꯅꯨꯅ ꯀꯥ ꯑꯃꯗ ꯇꯨꯝꯃꯤ꯫ ꯍꯌꯥꯏꯅꯨ ꯇꯨꯝꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯎꯏꯔꯣꯟ ꯎꯏꯔꯣꯟ ꯇꯨꯝꯊꯈꯤꯕꯗ ꯃꯉꯥꯏꯔꯤ꯫ ꯃꯄꯥꯜꯗ ꯐꯠꯇꯕ ꯂꯥꯏ ꯀꯌꯥ ꯑꯃꯅ ꯗꯨꯡꯗꯨꯡ ꯆꯤꯟꯕ ꯍꯧꯔꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯅ ꯌꯨꯝꯒꯤ ꯐꯛꯂꯥꯡ ꯑꯗꯨꯗ ꯈꯣꯔꯣ ꯈꯣꯔꯣ ꯈꯣꯠꯄ ꯍꯧꯔꯛꯏ꯫ ꯑꯃꯨꯛꯅ ꯐꯠꯇꯕ ꯂꯥꯏꯁꯤꯡ ꯑꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯎꯔꯥꯎ ꯊꯔꯥꯎꯏ꯫ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯛꯄ ꯑꯁꯤꯗ ꯍꯌꯥꯏꯅꯨ ꯑꯗꯨ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯅꯥ ꯑꯅꯤ ꯑꯗꯨ ꯐꯛꯂꯥꯡꯂꯣꯝꯗ ꯅꯝꯁꯤꯟꯅꯗꯨꯅ ꯃꯈꯣꯜ ꯑꯗꯨ ꯇꯥꯏ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯔꯤꯁꯨ ꯈꯣꯟꯖꯦꯜ ꯇꯥꯈꯤꯗꯔꯦ꯫ ꯍꯌꯥꯏꯅꯨ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯣꯛꯇꯨꯅ ꯑꯃꯨꯛ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯊꯔꯛꯂꯦ꯫ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯎꯀꯨ ꯌꯣꯟꯕ ꯂꯥꯛꯂꯤꯌꯦ, ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ꯫ ꯃꯤ ꯂꯩꯔꯕꯗꯤ ꯃꯄꯥꯜ ꯑꯁꯤꯗ ꯊꯣꯛꯄꯤꯔꯛꯑꯣ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯍꯌꯥꯏꯅꯨꯅ ꯇꯥꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯔꯒ ꯃꯍꯥꯛꯅ ꯈꯜꯂꯤ, ꯀꯅꯥꯅꯣꯅꯦ ꯑꯍꯤꯡ ꯑꯊꯦꯡꯕ ꯑꯁꯤꯗ ꯃꯤꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯀꯧꯔꯤꯕ ꯑꯁꯤꯕꯣ? ꯀꯗꯥꯏꯗꯒꯤ ꯎꯀꯨꯅꯣ ꯍꯧꯖꯤꯛꯄꯣ? ꯎꯀꯨꯕꯨ ꯀꯅꯥꯅ ꯌꯣꯟꯅꯒꯦ? ꯇꯥꯏꯕꯪꯄꯥꯜ ꯁꯦꯕꯥꯠꯅꯕꯤ ꯅꯨꯄꯤꯔꯣ ꯑꯁꯤꯅ? ꯃꯄꯥꯜꯗꯒꯤ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯑꯗꯨꯃꯛ ꯀꯧꯔꯤ꯫ ꯍꯌꯥꯏꯅꯨꯅ ꯆꯠꯇ꯭ꯔꯤꯕ ꯃꯥꯜꯂꯤꯅꯦꯁꯦ, ꯑꯗꯨꯝ ꯀꯧꯗꯨꯅ ꯂꯩ ꯍꯥꯏꯋꯥꯅꯤ꯫ ꯂꯩꯔꯣꯏꯅ ꯑꯃꯨꯛꯇ ꯍꯥꯏꯔꯨꯗ꯭ꯔꯕꯗꯤ ꯑꯗꯨꯝ ꯀꯧꯗꯨꯅ ꯂꯩꯔꯅꯤ꯫ ꯍꯌꯥꯏꯅꯨ ꯑꯗꯨ ꯋꯥꯈꯜ ꯑꯁꯤ ꯈꯟꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯑꯦ꯫ ꯐꯃꯥꯡꯗ ꯊꯥꯟꯕ ꯈꯣꯏꯔꯨ ꯊꯥꯎꯃꯩ ꯑꯗꯨꯕꯨ ꯃꯈꯨꯠ ꯑꯗꯨꯅ ꯄꯥꯏꯈꯠꯂꯦ꯫ ꯑꯗꯨꯒ ꯃꯃꯥꯡꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯑꯦ꯫ ꯑꯗꯨꯕꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯇꯥꯏꯕꯪ ꯃꯤ ꯀꯅꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕꯗꯤ ꯎꯔꯝꯗꯦ꯫ ꯃꯃꯤꯠ ꯑꯗꯨꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯎꯗꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯑꯩꯕꯨ ꯍꯧꯖꯤꯛꯇ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤꯕꯅꯤꯗ, ꯑꯗꯨꯒ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯃꯍꯥꯛ ꯑꯗꯣ? ꯑꯩꯕꯨ ꯀꯧꯈꯩ ꯀꯧꯊꯣꯛꯂꯒ ꯑꯃꯨꯛ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯕ ꯖꯥꯠꯂꯥ? ꯍꯌꯥꯏꯅꯨ ꯑꯗꯨ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯜꯂꯛꯂꯦ꯫ ꯉꯁꯤꯁꯦ ꯏꯕꯣꯛ ꯁꯤꯕ ꯅꯨꯃꯤꯠꯅꯤꯀꯣ, ꯄꯣꯠꯂꯣꯏꯕꯒꯤ ꯎꯀꯨ ꯑꯗꯨꯅꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯟꯈꯤꯕꯗꯣ꯫ ꯑꯩ ꯁꯣꯏꯔꯦ꯫ ꯑꯩ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯃꯄꯥꯜꯗ ꯊꯣꯔꯛꯂꯤꯕ ꯑꯁꯦ ꯑꯩ ꯌꯥꯝꯅ ꯁꯣꯏꯔꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯑꯃꯨꯛ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯗꯨꯅ ꯊꯣꯡ ꯑꯗꯨ ꯊꯨꯅ ꯂꯣꯟꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯌꯥꯝꯅ ꯇꯝꯅꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯆꯥ ꯅꯨꯄꯤ ꯉꯥꯛꯇꯒ ꯑꯣꯏꯔꯦ ꯍꯦꯟꯅ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯕꯗꯤ ꯈꯛ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯤꯔꯕꯁꯨ ꯀꯤꯅ ꯈꯥꯡꯂꯒꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯇꯝꯅꯕ ꯑꯗꯨꯗ ꯍꯌꯥꯏꯅꯨꯅ ꯑꯁꯨꯝꯅ ꯈꯜꯂꯤ, ꯑꯩꯈꯣꯏ ꯑꯕꯣꯛ ꯇꯥꯃꯨꯗꯣ ꯐꯠꯇꯕ ꯂꯥꯏ ꯇꯤꯟ ꯀꯌꯥ ꯁꯥꯟꯅꯈꯤꯕꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯃꯍꯥꯛꯅ ꯂꯩꯅꯔꯝꯕ ꯌꯨꯝ ꯑꯁꯤꯗ ꯃꯊꯤ ꯐꯣꯡꯗꯨꯅ ꯇꯝꯅꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯟꯗꯛꯀ ꯇꯥꯍꯩꯗꯕ ꯈꯣꯟꯖꯦꯜ ꯀꯌꯥ, ꯑꯀꯤꯕ ꯀꯌꯥ ꯇꯥꯔꯛꯂꯕꯗꯤ ꯑꯩ ꯏꯃꯥꯕꯨ ꯁꯣꯏꯗꯅ ꯍꯧꯗꯣꯛꯂꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯗꯨ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯇꯨꯝꯅ ꯍꯤꯞꯅꯈꯤꯔꯝꯃꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯆꯠꯄꯅ ꯍꯧꯖꯤꯛꯇꯤ ꯑꯍꯤꯡꯒꯤ ꯑꯆꯤꯛꯄ
ꯁꯣꯔꯥ ꯇꯥꯡꯂꯧ ꯑꯍꯤꯡ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯈꯣꯝꯗꯣꯟꯕꯤꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯃꯅꯨꯡ ꯑꯗꯨꯗ ꯍꯌꯥꯏꯅꯨꯅ ꯇꯨꯝꯂꯤꯕ ꯐꯛꯂꯥꯡ ꯑꯗꯨꯒꯤ ꯋꯥꯡꯃ ꯑꯣꯏꯔꯞꯅ ꯈꯣꯟꯖꯦꯜ ꯑꯃꯈꯛ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯈꯨꯠꯇ ꯇꯣꯛ ꯑꯃ ꯄꯥꯏꯔꯒ ꯂꯩꯕꯥꯛꯇ ꯇꯧꯕꯒꯤ ꯃꯈꯣꯜꯅꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯗ ꯆꯣꯛ ꯆꯣꯛ ꯍꯥꯏꯅ ꯌꯥꯜꯂꯤ꯫ ꯑꯗꯨꯒꯨꯝꯕ ꯃꯈꯣꯜ ꯑꯗꯨ ꯏꯁꯤ ꯁꯤꯈꯩ ꯇꯨꯝꯂꯝꯕ ꯍꯌꯥꯏꯅꯨꯒꯤ ꯅꯥꯄ ꯑꯗꯨꯗ ꯇꯥꯕ ꯍꯧꯔꯛꯏ꯫ ꯍꯌꯥꯏꯅꯨ ꯑꯗꯨ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯂꯛꯏ꯫ ꯃꯅꯥ ꯑꯗꯨ ꯐꯛꯂꯥꯡ ꯑꯗꯨꯗ ꯅꯞꯁꯤꯟꯗꯨꯅ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯤ꯫ ꯃꯍꯥꯛꯀꯤ ꯐꯛꯂꯥꯡꯒꯤ ꯍꯦꯛ ꯋꯥꯡꯃ ꯑꯗꯨꯗꯅꯤ ꯂꯩꯕꯥꯛ ꯇꯧꯔꯤꯕ ꯑꯗꯨ꯫ ꯃꯗꯨꯕꯨ ꯇꯥꯔꯒ ꯍꯌꯥꯏꯅꯨꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯀꯅꯥꯅꯣ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯁꯤꯗ ꯃꯤꯒꯤ ꯌꯦꯅꯈꯥ ꯌꯦꯡꯒꯨꯟ ꯆꯪꯗꯨꯅ ꯂꯩꯕꯥꯛ ꯇꯧꯔꯤꯕ ꯑꯁꯤꯕꯣ? ꯐꯠꯇꯕ ꯂꯥꯏꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯥꯏꯕꯪ ꯃꯤꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ? ꯃꯍꯥꯛꯀꯤ ꯑꯁꯤꯕꯨ ꯁꯒꯨꯟ ꯇꯧꯔꯤꯕ ꯍꯥꯏꯕꯗꯨꯔꯥ? ꯑꯗꯨꯁꯨ ꯃꯥꯟꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯀꯔꯤ ꯑꯍꯦꯟꯕ ꯄꯣꯠꯁꯛꯄꯨ ꯂꯩꯗꯨꯅ ꯇꯧꯒꯗꯧꯔꯤꯕꯅꯣ? ꯑꯩ ꯏꯃꯥꯕꯨ ꯍꯧꯗꯣꯛꯇꯕ ꯌꯥꯗꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯍꯌꯥꯏꯅꯨ ꯑꯗꯨ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯒ ꯃꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯠꯇꯨꯅ ꯃꯃꯥꯕꯨ ꯍꯧꯗꯣꯛꯏ꯫ ꯃꯇꯝ ꯑꯁꯤꯗꯁꯨ ꯃꯍꯥꯛꯅ ꯉꯁꯥꯏ ꯇꯥꯈꯤꯕ ꯂꯩꯕꯥꯛ ꯇꯧꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯑꯗꯨꯃꯛ ꯇꯥꯔꯤ꯫ ꯍꯌꯥꯏꯅꯨꯅ ꯃꯃꯥꯕꯨ ꯍꯧꯗꯣꯛꯏ, ꯏꯃꯥ, ꯏꯃꯥ, ꯁꯦ ꯑꯝꯇ ꯍꯧꯒꯠꯂꯣ꯫ ꯃꯄꯥꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤ ꯃꯈꯣꯜ ꯇꯥꯔꯤꯌꯦ꯫ ꯑꯝꯇ ꯊꯣꯛꯑꯒ ꯌꯦꯡꯉꯨꯁꯦꯕ꯫ ꯁꯦ ꯃꯤꯀꯞ ꯊꯣꯛꯎ꯫ ꯃꯆꯥꯅ ꯀꯧꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯇꯨꯝꯂꯨꯕ ꯈꯣꯝꯗꯣꯟꯕꯤꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯃꯆꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯇꯥꯔꯦ ꯃꯄꯥꯜꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯥꯛ ꯇꯧꯕꯒꯤ ꯃꯈꯣꯜ ꯑꯗꯨ꯫ ꯈꯣꯝꯗꯣꯟꯕꯤꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯂꯩꯕꯥꯛ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯃꯁꯤ꯫ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ? ꯃꯤꯔ ꯂꯥꯏꯔ? ꯃꯈꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯀꯤ ꯑꯈꯪ ꯄꯤꯔꯤꯕ ꯑꯁꯦ ꯐꯅ ꯀꯨꯏꯔꯦ꯫ ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯕ ꯏꯃꯨꯡꯅꯤ ꯈꯟꯗꯨꯅ ꯎꯁꯤꯠꯇꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯐꯩ, ꯉꯁꯤꯗꯤ ꯃꯄꯥꯜꯗ ꯊꯣꯛꯂꯒ ꯌꯦꯡꯂꯨꯁꯤ꯫ ꯃꯤꯕꯨ ꯑꯣꯏꯔꯦ ꯐꯥꯔꯁꯤ, ꯂꯥꯏꯕꯨ ꯑꯣꯏꯔꯦ ꯃꯩꯅꯝ ꯄꯥꯏꯗꯨꯅ ꯇꯥꯜꯂꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯍꯧꯅꯗꯨꯅ ꯊꯣꯡꯒꯤ ꯄꯣꯔꯣꯜ ꯑꯗꯨ ꯁꯠꯂꯦ꯫ ꯃꯃꯥꯅ ꯃꯈꯨꯠꯇ ꯃꯩꯅꯝ ꯑꯃ ꯄꯥꯏꯔꯦ, ꯑꯗꯨꯒ ꯍꯌꯥꯏꯅꯨꯒꯤ ꯃꯈꯨꯠꯇꯅ ꯊꯥꯡ ꯃꯆꯥ ꯑꯃ ꯄꯥꯏꯔꯝꯃꯤ꯫ ꯃꯄꯥꯜꯗ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯤ ꯑꯣꯏꯔꯦ ꯂꯥꯏ ꯑꯣꯏꯔꯦ ꯊꯦꯡꯅꯔꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯃꯃా ꯃꯆꯥ ꯑꯅꯤꯗꯨ ꯍꯌꯥꯏꯅꯨꯒꯤ ꯐꯛꯂꯥꯡ ꯃꯄꯥꯒꯤ ꯌꯦꯅꯈꯥꯔꯣꯝ ꯑꯗꯨꯗ ꯊꯣꯛꯂꯦ꯫ ꯃꯥꯏꯀꯩ ꯑꯗꯣꯝꯗꯅꯤ ꯂꯩꯕꯥꯛ ꯇꯧꯕꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯇꯥꯔꯤꯕ ꯑꯁꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯍꯧꯖꯤꯛꯇꯤ ꯎꯔꯦ꯫ ꯐꯤꯅ ꯐꯤꯔꯨꯞ ꯈꯨꯝꯕ ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯑꯃꯈꯛꯅ ꯐꯝꯊꯗꯨꯅ ꯂꯩꯕꯥꯛ ꯇꯧꯔꯤꯕ ꯑꯗꯨ꯫ ꯃꯈꯨꯠ ꯑꯗꯨꯗꯅ ꯇꯣꯛ ꯑꯗꯨ ꯄꯥꯏꯔꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇꯅ ꯆꯐꯨ ꯑꯃ ꯂꯩꯔꯤ꯫ ꯂꯩꯕꯥꯛ ꯇꯧꯔꯝꯕ ꯅꯨꯄꯥ ꯑꯗꯨ ꯃꯩꯒꯤ ꯃꯉꯥꯜ ꯑꯃꯗꯤ ꯃꯤ ꯂꯥꯛꯄꯒꯤ ꯁꯥꯃꯤꯜ ꯈꯖꯦꯛ ꯃꯁꯥꯗ ꯐꯪꯂꯛꯂꯝꯃꯤ꯫ ꯃꯗꯨꯕꯨ ꯐꯪꯂꯕꯗ ꯂꯩꯕꯥꯛ ꯇꯧꯕ ꯑꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ, ꯇꯨꯃꯤꯟꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯌꯥꯏꯅꯨꯅ ꯃꯈꯨꯠꯇ ꯊꯥꯡ ꯁꯣꯔꯤ ꯃꯆꯥ ꯑꯗꯨꯃ ꯄꯥꯏꯔꯒ ꯃꯃꯥꯒꯤ ꯃꯃꯥꯡ ꯊꯥꯗꯨꯅ ꯂꯥꯛꯏ꯫ ꯂꯩꯔꯤꯕ ꯐꯤꯔꯨꯞ ꯈꯨꯝꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯆꯪꯁꯤꯟꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯀꯅꯥꯅ ꯈꯪꯅꯤ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯨ꯫ ꯍꯌꯥꯏꯅꯨꯅ ꯃꯤꯁꯛ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯈꯔ ꯂꯥꯎꯔꯞꯅ ꯍꯥꯏꯔꯛꯏ, ꯍꯦ, ꯀꯅꯥꯅꯣ? ꯃꯤꯒꯤ ꯌꯦꯅꯈꯥ ꯑꯁꯤꯗ ꯂꯩꯕꯥꯛ ꯇꯧꯔꯤꯕ ꯅꯪꯕꯣ? ꯀꯔꯤ ꯇꯧꯕꯒꯤꯅꯣ ꯑꯍꯤꯡ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯂꯩꯕꯥꯛ ꯇꯧꯔꯤꯕꯗꯣ? ꯍꯥꯏꯌꯨ, ꯅꯪ ꯀꯅꯥꯅꯣ? ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯈꯪꯗꯕ ミꯁꯛ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩ, ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫ ꯈꯣꯝꯗꯣꯟꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯪ ꯇꯥꯏꯕꯪ ꯃꯤꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯅ ꯈꯪꯏ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯤꯒꯤ ꯌꯦꯅꯈꯥ ꯌꯦꯡꯒꯨꯟ ꯇꯧꯔꯤꯕ? ꯀꯔꯤ ꯐꯨꯝꯅꯅꯕ ꯍꯣꯠꯅꯔꯤꯕꯅꯣ? ꯁꯦꯡꯅ ꯍꯥꯏꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯀꯥꯏ ꯇꯥꯅꯅꯕ ꯂꯥꯎꯒꯅꯤ꯫ ꯅꯈꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯅꯨꯄꯤ ꯉꯥꯛꯇ ꯏꯃꯥ ꯏꯆꯥ ꯈꯛꯇ ꯂꯩꯕ ꯑꯁꯤꯗ ꯃꯇꯨ ꯁꯣꯜꯂꯤ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇꯕ ꯅꯠꯇ꯭ꯔꯥ? ꯍꯩ, ꯅꯃꯤꯡ ꯅꯊꯥ ꯊꯨꯅ ꯍꯥꯏꯔꯛꯎ꯫ ꯐꯤꯔꯨꯞ ꯈꯨꯝꯕ ꯅꯨꯄꯥ ꯑꯗꯨ ꯈꯣꯝꯗꯣꯟꯕꯤꯅ ꯃꯩ ꯊꯥꯟꯖꯤꯜꯂꯛꯄ ꯑꯗꯨꯗ ꯃꯃꯥꯏ ꯑꯗꯨ ꯂꯨꯞꯊꯈꯤ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤ, ꯃꯐꯝ ꯑꯁꯤꯗ ꯁꯨꯝ ꯂꯩꯊꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯅꯪꯒꯅꯤ꯫ ꯑꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯒꯦ꯫ ꯑꯁꯤ ꯈꯜꯂꯕꯗ ꯃꯈꯥꯗ ꯂꯩꯕ ꯆꯐꯨ ꯑꯗꯨ ꯃꯈꯨꯠꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯈꯠꯂꯦ, ꯑꯗꯨꯒ ꯊꯨꯅ ꯌꯥꯡꯅ ꯃꯅꯤꯡꯂꯣꯝꯗ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯦꯟꯈꯤꯕ ꯑꯗꯨꯕꯨ ꯍꯌꯥꯏꯅꯨꯅ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯇꯨꯡꯗꯅ ꯈꯣꯝꯗꯣꯟꯕꯤꯅ ꯃꯩꯅꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯇꯥꯟꯅꯔꯛꯏ꯫ ꯐꯤꯔꯨꯞ ꯈꯨꯝꯕ ꯐꯤꯃꯨ ꯁꯦꯠꯄ ꯅꯨꯄꯥ ꯑꯗꯨ ꯍꯌꯥꯏꯅꯨ ꯍꯣꯏꯒꯤ ꯐꯥꯎꯅꯕ ꯁꯝꯕꯜ ꯈꯥꯔꯤꯕ ꯑꯗꯨꯗꯒꯤ ꯆꯣꯡꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯒꯦ ꯍꯥꯏꯗꯨꯅ ꯁꯝꯕꯜ ꯑꯗꯨ ꯀꯥꯜꯂꯤ꯫
ꯑꯗꯨꯕꯨ ꯋꯥ ꯑꯅꯧꯕꯅ ꯈꯥꯈꯤꯕ ꯁꯝꯕꯜ ꯑꯣꯏꯕꯅ ꯆꯣꯡꯂꯛꯄꯗꯤ ꯉꯝꯍꯧꯗ꯭ꯔꯦ꯫ ꯃꯈꯣꯡ ꯑꯗꯨ ꯀꯣꯏꯁꯤꯟꯗꯨꯅ ꯇꯥꯔꯛꯏ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯆꯐꯨ ꯑꯗꯨꯁꯨ ꯈꯨꯠꯄꯥꯏꯐꯝ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯂꯩꯄꯥꯛ ꯃꯈꯥ ꯑꯗꯨꯗ ꯇꯥꯗꯨꯅ ꯀꯥꯏꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯁꯝꯕꯜ ꯑꯗꯨꯗ ꯂꯧꯁꯤꯟꯗꯨꯅ ꯇꯥꯔꯤꯕ ꯑꯗꯨꯕꯨ ꯍꯌꯥꯏꯅꯨꯅ ꯎꯔꯗꯨꯅ ꯆꯪꯁꯤꯜꯂꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯆꯦꯟꯈꯤꯕ ꯌꯥꯔꯣꯏ ꯅꯍꯥꯛ, ꯍꯦ ꯍꯨꯔꯥꯟꯕ, ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯌꯨ꯫ ꯍꯧꯖꯤꯛ ꯅꯪꯒꯤ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯑꯍꯤꯡ ꯑꯁꯤꯗ ꯀꯔꯤꯒꯤ ꯂꯩꯕꯥꯛ ꯇꯧꯕꯅꯣ? ꯁꯦꯡꯅ ꯈꯨꯝꯃꯨ." ꯑꯃꯨꯛꯁꯨ ꯍꯌꯥꯏꯅꯨ ꯑꯗꯨ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯁꯥꯗ ꯊꯥꯡ ꯊꯤꯟ ꯌꯦꯞꯂꯝꯂꯕꯗꯤ ꯈꯟꯗꯨꯅ ꯍꯦꯛꯇ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯟꯕꯗꯤ ꯉꯝꯗꯦ꯫ ꯑꯃꯨꯕ ꯐꯤꯔꯨꯛ ꯈꯨꯝꯕ ꯅꯨꯄꯥ ꯑꯗꯨ ꯁꯝꯕꯜ ꯑꯗꯨꯕꯨ ꯅꯝꯈꯥꯏꯗꯨꯅ ꯆꯦꯟꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯍꯌꯥꯏꯅꯨꯅ ꯃꯤꯁꯛ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯕ ꯃꯇꯝꯗ ꯅꯨꯄꯥꯅꯤ ꯍꯥꯏꯕꯗꯤ ꯈꯪꯕ ꯉꯝꯂꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨ ꯃꯈꯣꯏꯅ ꯑꯗꯨꯛ ꯌꯥꯝꯅ ꯀꯧ ꯉꯥꯡꯂꯤꯕ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯗꯦ꯫ ꯂꯣꯟꯊꯣꯛꯇꯕ ꯑꯃꯒꯨꯝ ꯇꯨꯃꯤꯟꯅ ꯂꯩ꯫ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯕꯒꯤ ꯃꯈꯣꯜ ꯑꯗꯨꯇꯅꯤ ꯇꯥꯔꯤꯕ꯫ ꯅꯨꯄꯥ ꯑꯗꯨ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯁꯝꯕꯜ ꯑꯗꯨ ꯃꯈꯣꯡꯅ ꯑꯃꯨꯛꯁꯨ ꯀꯥꯟꯊꯣꯛꯈꯤꯒꯦ ꯍꯥꯏꯅ ꯇꯧꯏ꯫ ꯍꯌꯥꯏꯅꯨꯅ ꯆꯣꯡꯁꯤꯟꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯁꯥꯗ ꯌꯥꯜꯂꯦ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯄꯥꯡꯒꯜꯅ ꯀꯟꯕ ꯍꯦꯟꯈꯤꯕꯅ ꯁꯝꯕꯜ ꯑꯗꯨ ꯆꯣꯡꯊꯣꯛꯈꯤꯒꯗꯧꯔꯦ꯫ ꯍꯌꯥꯏꯅꯨꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯕ ꯊꯥꯡ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯁꯥꯗ ꯈꯔ ꯌꯥꯟꯁꯤꯜꯂꯦ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯤꯡꯒꯣꯡ ꯃꯄꯥ ꯑꯗꯨꯗꯅꯤ ꯊꯥꯡ ꯑꯗꯨꯅ ꯂꯩ ꯑꯣꯏꯅ ꯆꯤꯡꯈꯤꯕ ꯑꯗꯨ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ ꯑꯗꯨ ꯁꯪꯕꯜ ꯋꯥꯡꯕ ꯑꯗꯨ ꯂꯥꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯌꯦꯅꯈꯥ ꯑꯗꯨ ꯐꯥꯎꯗꯨꯅ ꯊꯪꯅꯕꯒꯤ ꯁꯝꯕꯜ ꯑꯗꯨ ꯆꯣꯡ ꯆꯣꯡꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯈꯣꯝꯗꯣꯟꯕꯤꯁꯨ ꯃꯆꯥꯒꯤ ꯅꯥꯛꯇ ꯂꯦꯞꯂꯤ꯫ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯕ ꯑꯗꯨꯗ ꯃꯊꯃꯣꯏ ꯑꯗꯨ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯍꯌꯥꯏꯅꯨꯅ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯗ꯫ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯏꯃꯥ ꯏꯆꯥꯕꯨ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯇꯨꯍꯠꯄꯤꯕꯁꯦ ꯅꯆꯥꯒꯤ ꯊꯃꯣꯏꯅ ꯌꯥꯝ ꯄꯦꯟꯖꯗꯦ꯫ ꯁꯦ ꯍꯧꯒꯠꯂꯣ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯦ ꯑꯩ ꯌꯥꯝꯅ ꯆꯤꯡꯅꯩ꯫ ꯅꯨꯄꯥ ꯑꯗꯣ ꯑꯩꯈꯣꯏꯕꯨ ꯃꯨꯟꯅ ꯃꯁꯛ ꯈꯪꯕ ꯃꯤꯁꯛ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯒ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯆꯥꯁꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯐꯩ, ꯃꯍꯥꯛ ꯉꯁꯤꯒꯤꯗꯤ ꯃꯆꯦꯡ ꯂꯩꯗꯨꯅ ꯃꯊ꯭ꯋꯥꯏ ꯑꯗꯣ ꯅꯥꯟꯊꯣꯛꯇꯨꯅ ꯍꯤꯡꯈ꯭ꯔꯦꯗꯅ ꯃꯊꯪꯗꯗꯤ ꯃꯍꯥꯛꯀꯤ ꯅꯨꯃꯤꯠ ꯁꯨꯔꯕꯅꯤ꯫ ꯏꯃꯥ, ꯇꯨ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯅꯤꯡꯒꯣꯡ ꯃꯄꯥ ꯑꯗꯨꯗꯅꯦ ꯂꯩ ꯑꯣꯏꯅ ꯑꯃ ꯆꯤꯡꯈ꯭ꯔꯦ꯫ ꯐꯅ ꯀꯟꯅꯗꯤ ꯑꯩꯁꯨ ꯅꯥꯟꯊꯣꯛꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯌꯥꯟꯕꯅꯦ, ꯑꯗꯨꯕꯨ ꯉꯝꯍꯧꯗ꯭ꯔꯦ." ꯍꯌꯥꯏꯅꯨꯅ ꯑꯃꯨꯛ ꯂꯩꯄꯥꯛ ꯃꯈꯥꯗ ꯀꯥꯏꯗꯨꯅ ꯇꯥꯔꯤꯕ ꯆꯐꯨ ꯃꯆꯦꯠꯁꯤꯡ ꯑꯗꯨ ꯎꯔꯝꯃꯤ꯫ "ꯏꯃꯥ, ꯃꯩꯅꯝ ꯑꯗꯣ ꯁꯤꯗ ꯑꯃꯨꯛꯇ ꯊꯥꯟꯖꯤꯜꯂꯛꯑꯣ꯫ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯐꯨꯝꯖꯤꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯕ ꯆꯐꯨ ꯑꯗꯨꯅꯤ꯫ ꯀꯔꯤ ꯀꯔꯤ ꯌꯥꯎꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯁꯤ." ꯈꯣꯝꯗꯣꯟꯕꯤꯅ ꯃꯩ ꯑꯗꯨ ꯊꯥꯟꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯄꯥꯛꯊꯗꯨꯅ ꯌꯦꯡꯉꯤ꯫ ꯆꯐꯨ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯎꯔꯝꯕ ꯃꯩꯇꯥꯟ ꯑꯗꯨ ꯈꯛꯅꯤ ꯂꯩꯃꯥꯏ ꯑꯗꯨꯗ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨ꯫ ꯍꯌꯥꯏꯅꯨꯅ ꯃꯗꯨꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯁꯩꯒꯤ ꯃꯩꯇꯥꯟꯅꯤ꯫ ꯃꯩꯇꯥꯟ ꯑꯁꯦ ꯑꯆꯝꯕ ꯑꯣꯏꯔꯝꯂꯣꯏ ꯏꯃꯥ꯫ ꯃꯩꯇꯥꯟ ꯑꯁꯦ ꯄꯣꯂꯣꯏꯈꯤꯕꯒꯤ ꯑꯔꯦꯝꯕ ꯃꯩꯇꯥꯟ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯅꯅꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯍꯥꯞꯇꯨꯅ ꯐꯨꯝꯅꯅꯕ ꯇꯧꯔꯝꯂꯤꯕ ꯑꯗꯣ꯫ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯍꯣꯏ, ꯐꯔꯦꯁꯦ, ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯖꯔꯁꯅꯨ꯫ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯂꯥꯛꯑꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯁꯒꯦꯟ ꯑꯗꯨ ꯃꯤꯒꯤ ꯌꯦꯅꯈꯥꯗ ꯐꯥꯎꯗꯨꯅ ꯂꯥꯛꯄꯅ ꯀꯣꯟꯅꯊꯪꯗ ꯃꯌꯨꯝꯗ ꯌꯧꯔꯦ꯫ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯦ꯫ ꯃꯀꯣꯛꯇ ꯀꯨꯞꯁꯤꯜꯂꯝꯕ ꯑꯃꯨꯕ ꯑꯄꯥꯕ ꯐꯤ ꯑꯗꯨ ꯐꯤꯔꯨꯞ ꯍꯥꯏꯗꯣꯛꯏ꯫ ꯑꯗꯨꯒ ꯁꯣꯔ ꯑꯗꯨ ꯁꯥꯡꯅ ꯍꯣꯟꯇꯣꯛꯏ꯫ ꯑꯗꯨꯒ ꯃꯆꯤꯟ ꯑꯗꯨꯗ ꯁꯣꯜꯂꯤ꯫ "ꯑꯩꯁ, ꯁꯤꯔꯝꯅꯤꯗ꯫ ꯊꯋꯥꯏ ꯑꯁꯤ ꯃꯪꯂꯝꯒꯅꯤ꯫ ꯆꯐꯨ ꯐꯨꯝꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯆꯐꯨꯁꯨ ꯀꯥꯏꯍꯧꯔꯦ꯫ ꯀꯔꯝ ꯇꯧꯒꯗꯕꯅꯣ ꯁꯤꯅ? ꯑꯅꯤꯔꯛ ꯍꯟꯕ ꯌꯥꯕ ꯊꯕꯛꯁꯨ ꯅꯠꯇꯦ." ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯇꯣꯛꯏ꯫ ꯅꯤꯡꯒꯣꯡ ꯃꯄꯥ ꯑꯗꯨꯗ ꯊꯥꯡꯅ ꯆꯤꯡꯂꯛꯈꯤꯕ ꯃꯍꯤ ꯑꯃ ꯀꯥꯞꯃꯨꯛ ꯁꯥꯡꯅ ꯂꯩꯔꯤ, ꯏꯁꯨ ꯊꯣꯛꯂꯤ꯫ ꯃꯗꯨꯒꯤ ꯍꯌꯥꯏꯅꯨ ꯍꯥꯏꯕꯤ ꯅꯨꯄꯤꯗꯣ ꯄꯨꯔꯥ ꯍꯤꯡꯆꯥꯕꯤꯅꯤꯀꯣ꯫ ꯃꯤꯉꯣꯟꯗꯕꯨ ꯊꯥꯡꯅ ꯌꯥꯜꯂꯦ ꯍꯥꯏꯋꯥꯅꯤ꯫ ꯏꯁ, ꯏ ꯑꯁꯦ ꯊꯣꯛꯂꯁꯦ ꯁꯝꯕꯜꯗ ꯈꯦꯠꯈꯤꯕꯒꯤ ꯐꯩꯕꯥꯛꯇꯁꯨ ꯍꯨꯕꯥꯠꯂꯦꯅꯦ꯫ ꯏ ꯊꯣꯛꯄꯁꯨ ꯌꯥꯎꯔꯤ꯫ ꯁꯣꯛꯂꯤꯕꯁꯤꯡ ꯑꯗꯨꯕꯨ ꯐꯤ ꯑꯃꯣꯟꯕ ꯑꯃ ꯇꯧꯔꯒ ꯅꯞꯊꯣꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, "ꯍꯣ ꯏꯃꯥ ꯇꯥꯃꯣ, ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧ ꯍꯥꯏꯅ ꯍꯥꯏꯕꯤꯔꯝꯈꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯑꯔꯦꯝꯕꯗ ꯃꯥꯡꯂꯦ꯫ ꯑꯩꯅ ꯋꯥꯅ ꯄꯣꯂꯣꯏꯐꯝꯗꯒꯤ ꯄꯦꯛꯂꯒ ꯐꯨꯝꯒꯦ ꯍꯥꯏꯗꯨꯅ ꯂꯧꯔꯨꯕ ꯃꯩꯇꯥꯟ ꯑꯗꯣ ꯐꯨꯝꯕ ꯅꯪꯗꯅ
ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯃꯥꯡꯂꯦ꯫ ꯏꯃꯥꯒꯤ ꯊꯋꯥꯏꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯗꯣ ꯍꯜꯂꯛꯄ ꯉꯝꯂꯔꯣꯏꯀꯣ? ꯑꯅꯤꯔꯛ ꯍꯟꯅ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯨ ꯅꯠꯇꯦ, ꯇꯧꯔꯕꯁꯨ ꯃꯥꯏ ꯄꯥꯛꯂꯔꯣꯏ꯫ ꯅꯆꯥ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨꯀꯣ꯫ ꯑꯁꯨꯝꯅ ꯊꯥꯕꯨꯝ ꯑꯃꯒꯤ ꯃꯇꯨꯡꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯅꯤ ꯈꯣꯝꯗꯣꯟꯕꯤꯒꯤ ꯌꯨꯝꯗ ꯃꯅꯦꯝ ꯇꯝꯃꯨꯅ ꯂꯩꯈꯤꯗꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯂꯤ꯫ ꯆꯥꯎꯅ ꯄꯥꯡꯊꯣꯛꯄ ꯅꯠꯇꯦ, ꯂꯥꯏꯒꯤ ꯇꯧꯗꯕ ꯌꯥꯗꯕ ꯊꯕꯛ ꯈꯔ ꯇꯧꯔꯒ ꯆꯥꯛꯂꯦꯟ ꯃꯆꯥ ꯑꯃꯒ ꯁꯤꯜꯂꯤ꯫ ꯃꯁꯤꯗ ꯇꯝꯃꯨꯒꯤ ꯃꯆꯥꯅꯨꯄꯥ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯁꯛꯍꯦꯟꯕꯨꯁꯨ ꯀꯧꯗꯨꯅ ꯌꯥꯎꯍꯜꯂꯝꯃꯤ꯫ ꯁꯛꯍꯦꯟꯗꯨ ꯌꯥꯝꯅꯗꯤ ꯌꯥꯎꯖꯅꯤꯡꯗꯕꯅꯤ ꯇꯁꯦꯡꯅ ꯃꯍꯥꯛꯇꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯅꯤꯡꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯣꯝꯗꯣꯟꯕꯤꯅ ꯃꯤꯔꯣꯜ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯥꯏꯖꯕꯗꯒꯤ ꯊꯧꯔꯝ ꯑꯁꯤ ꯌꯥꯎꯕꯅꯤ꯫ ꯁꯛꯍꯦꯟ ꯈꯨꯗꯩ ꯑꯉꯧꯕ ꯑꯃ ꯁꯦꯠꯂꯤ, ꯃꯣꯖꯥ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯂꯤ ꯑꯁꯤꯗꯅꯤ꯫ ꯃꯍꯥꯛꯀꯤ ꯇꯨꯡ ꯊꯪꯕ ꯃꯣꯖꯥ ꯐꯨꯔꯤꯠꯀꯤ ꯁꯔꯨꯛ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯆꯨꯈꯤꯕꯒꯤ ꯃꯆꯨ ꯆꯕꯥꯛ ꯑꯃ ꯇꯩꯔꯒ ꯂꯩ꯫ ꯃꯗꯨ ꯃꯍꯥꯛꯇꯤ ꯃꯨꯟꯅ ꯌꯦꯡꯍꯧꯗ꯭ꯔꯦ, ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯕꯗꯨꯗ ꯊꯣꯛ ꯂꯤꯠꯁꯤꯜꯂꯛꯄꯅꯤ꯫ ꯃꯅꯒꯗ ꯆꯨꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯍꯌꯥꯏꯅꯨꯅ ꯎꯔꯝꯃꯤ꯫ ꯃꯤꯅ ꯎꯈ꯭ꯔꯒ ꯐꯖꯗꯦ ꯈꯟꯗꯨꯅ ꯏꯃꯨꯡꯗꯒꯤ ꯃꯥꯒꯤ ꯃꯄꯥꯅ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯂꯤꯠꯅꯔꯝꯕ ꯃꯣꯖꯥ ꯐꯨꯔꯤꯠ ꯑꯉꯧꯕ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯁꯛꯍꯦꯟꯕꯨ ꯀꯧꯏ꯫ "ꯀꯀꯥ, ꯅꯪꯒꯤ ꯐꯨꯔꯤꯠꯇꯣ ꯃꯅꯤꯡꯗ ꯂꯣꯏꯅ ꯆꯨꯔꯦ, ꯂꯤꯠꯂꯛꯄꯗ ꯑꯝꯇ ꯌꯦꯡꯉꯛꯇ꯭ꯔꯕꯣ? ꯃꯤꯅ ꯎꯕꯗ ꯍꯩꯅꯔꯔꯣꯏ꯫ ꯁꯤ ꯑꯣꯏꯅ ꯂꯤꯠꯂꯣ, ꯑꯗꯨ ꯂꯧꯊꯣꯛꯑꯣ." ꯃꯆꯤ ꯑꯃꯗ ꯍꯌꯥꯏꯅꯨꯅ ꯁꯛꯍꯦꯟꯕꯨ ꯆꯤꯡꯁꯤꯜꯂꯤ꯫ "ꯁꯦ, ꯅꯪꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯇꯣ ꯂꯧꯊꯣꯛꯑꯣꯕ." ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯅ ꯄꯨꯊꯣꯔꯛꯄ ꯐꯨꯔꯤꯠ ꯑꯗꯨ ꯁꯛꯍꯦꯟꯅ ꯄꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯈꯣꯝꯗꯣꯟꯕꯤꯁꯨ ꯆꯪꯂꯛꯏ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯩ, ꯅꯈꯣꯏ ꯑꯅꯤꯁꯨ ꯂꯥꯏ ꯀꯠꯂꯤꯕ ꯑꯁꯦ ꯌꯥꯍꯧꯔꯔꯣ, ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤꯀꯣ꯫ ꯇꯣ ꯏꯃꯥ, ꯃꯥꯏ ꯐꯨꯔꯤꯠꯁꯦ ꯃꯆꯨ ꯂꯣꯏ ꯆꯨꯔꯦꯕ, ꯑꯗꯨꯒ ꯑꯃ ꯁꯤꯟꯗꯣꯛꯑꯣꯅ ꯄꯤꯔꯝꯕꯅꯦꯕ." "ꯍꯣꯏꯅꯦꯍꯦ, ꯆꯨꯔꯦꯅꯦꯍꯦ, ꯍꯣꯡꯗꯣꯛꯑꯣ." ꯇꯁꯦꯡꯅ ꯁꯛꯍꯦꯟ ꯑꯗꯨ ꯋꯥꯈꯜ ꯑꯣꯏꯍꯧꯗ꯭ꯔꯦ꯫ ꯍꯌꯥꯏꯅꯨꯅ ꯄꯤꯔꯛꯄ ꯐꯨꯔꯤꯠ ꯑꯗꯨ ꯂꯧꯔꯒ ꯃꯥꯅ ꯍꯥꯟꯅ ꯂꯤꯠꯄ ꯐꯨꯔꯤꯠ ꯑꯗꯨ ꯇꯨꯡ ꯑꯣꯟꯗꯨꯅ ꯂꯧꯊꯣꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯎꯔꯦ ꯁꯛꯍꯦꯟꯒꯤ ꯅꯤꯡꯒꯣꯡ ꯃꯄꯥ ꯑꯗꯨꯋꯥꯏꯗ ꯊꯥꯡꯅ ꯆꯤꯡꯈꯤꯕꯒꯤ ꯃꯩ ꯑꯃ ꯈꯨꯠꯀꯥꯞꯃꯨꯛ ꯁꯥꯡꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ꯫ ꯍꯌꯥꯏꯅꯨ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯃꯃꯤꯠ ꯑꯗꯨꯅ ꯁꯛꯍꯦꯟꯕꯨ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯈꯣꯝꯗꯣꯟꯕꯤꯁꯨ ꯈꯪꯂꯦ, ꯁꯛꯍꯦꯟꯕꯨ ꯌꯦꯡꯂꯤ꯫ ꯁꯛꯍꯦꯟꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯃꯈꯣꯏ ꯑꯅꯤꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯔꯦ꯫ ꯁꯛꯍꯦꯟ ꯑꯗꯨ ꯈꯧꯇꯛ ꯆꯥꯏ꯫ ꯍꯌꯥꯏꯅꯨꯅ ꯍꯪꯂꯛꯏ, "ꯅꯤꯡꯒꯣꯡꯗ ꯇꯥꯔꯤꯕꯁꯦ ꯊꯥꯡꯅ ꯌꯥꯟꯈꯤꯕꯒꯤ ꯃꯃꯤ ꯑꯁꯦ ꯅꯣꯡꯃ ꯑꯩꯅ ꯌꯥꯟꯈꯤꯕ ꯑꯗꯨ ꯅꯠꯇꯕ꯭ꯔꯥ? ꯅꯪꯅ ꯁꯝꯕꯜ ꯀꯥꯟꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯕꯗ ꯑꯩꯅ ꯌꯥꯟꯈꯤꯕꯗꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯁꯛꯍꯦꯟꯗꯤ ꯃꯤꯍꯨꯜ ꯑꯗꯨ ꯁꯨꯗ꯭ꯔꯦ, ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ꯫ ꯈꯣꯝꯗꯣꯟꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯁꯛꯍꯦꯟ, ꯅꯪꯃꯛꯅ ꯅꯨꯃꯤꯠꯇꯨꯒꯤ ꯐꯤꯔꯨꯛ ꯈꯨꯝꯕ ꯐꯤꯃꯨ ꯁꯦꯠꯄ ꯃꯤꯁꯛ ꯑꯗꯨ ꯅꯪ ꯑꯣꯏꯔꯦꯀꯣ?" ꯍꯧꯖꯤꯛꯇꯤ ꯍꯨꯔꯥꯟꯕ ꯑꯗꯨ ꯐꯥꯔꯦ꯫ ꯁꯛꯍꯦꯟ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯦ, ꯃꯥꯏ ꯂꯩꯗꯨꯅ ꯂꯤꯠꯊꯣꯛꯐꯝ ꯃꯈꯨꯜ ꯂꯩꯇ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯀꯔꯤꯁꯨ ꯈꯨꯝꯕ ꯉꯝꯗꯔꯦ꯫ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯃꯁꯛ ꯈꯪꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯦ꯫ ꯁꯛꯍꯦꯟꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯖꯔꯛꯏ, "ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯑꯩꯅ ꯌꯥꯝꯅ ꯂꯥꯟꯕ ꯊꯕꯛ ꯑꯃ ꯇꯧꯔꯨꯔꯦ꯫ ꯑꯁꯦꯡꯕ ꯄꯨꯝꯕ ꯑꯗꯣ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯑꯩ ꯍꯥꯏꯖꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝ ꯍꯥꯏꯔꯛꯏ꯫ "ꯇꯥꯃꯣ ꯑꯗꯣ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤ ꯏꯃꯥꯅꯤ꯫ ꯑꯩꯕꯨ ꯊꯅꯝꯂꯒ ꯑꯃꯨꯛ ꯃꯌꯨꯝ ꯄꯥꯟꯈꯤꯕꯅꯤ꯫ ꯏꯃꯥ ꯇꯥꯃꯣꯅ ꯅꯈꯣꯏꯅ ꯂꯩꯅꯔꯤꯕ ꯌꯨꯝꯐꯝ ꯑꯁꯦ ꯃꯨꯜꯂꯒ ꯑꯩꯉꯣꯟꯗ ꯄꯤꯅꯅꯕ ꯀꯌꯥ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯒ ꯐꯠꯇꯕ ꯂꯥꯏ ꯇꯤꯟ kaya ꯁꯥꯟꯅꯗꯨꯅ ꯃꯤꯒꯤ ꯊꯋꯥꯏꯕꯨ ꯂꯧꯈꯤ, ꯑꯗꯨꯒ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨꯅ ꯍꯦꯟꯅ ꯁꯥꯡꯇꯣꯛꯅ ꯍꯤꯡꯅꯅꯕ ꯍꯣꯠꯅꯈꯤ꯫ ꯃꯁꯤꯗ ꯏꯌꯥꯝꯕꯕꯨꯁꯨ ꯊꯋꯥꯏ ꯂꯧꯈꯤꯕꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯍꯥꯛꯅ ꯏꯆꯥ ꯍꯌꯥꯏꯅꯨꯒꯤ ꯊꯋꯥꯏ ꯑꯁꯤꯕꯨꯁꯨ ꯀꯌꯥꯔꯛ ꯍꯟꯅ ꯂꯧꯅꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯂꯧꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯅꯣꯡꯃ ꯑꯩꯕꯨ ꯀꯧꯗꯨꯅ ꯍꯥꯏꯈꯤ, ꯃꯍꯥꯛꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯍꯛꯆꯥꯡꯅ ꯄꯣꯂꯣꯏꯈꯤꯕꯒꯤ ꯃꯩꯇꯥꯟ ꯎꯠ ꯑꯗꯣ ꯈꯨꯝꯖꯤꯟꯗꯨꯅ ꯆꯐꯨ ꯑꯃꯗ ꯍꯥꯞꯄꯨ, ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯣꯜ ꯆꯟꯗꯨꯅ ꯊꯝꯃꯨ꯫ ꯃꯁꯤꯕꯨ ꯇꯧꯔꯕꯗꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏꯅ ꯑꯃꯨꯛ ꯌꯥꯀꯥꯏꯗꯨꯅ ꯏꯆꯜ ꯍꯌꯥꯏꯅꯨꯕꯨ ꯍꯥꯠꯄ ꯉꯝꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯩꯅ ꯃꯩꯇꯥꯟ ꯎꯠ ꯑꯗꯨꯕꯨ ꯄꯦꯛꯇꯨꯅ ꯆꯐꯨꯗ ꯍꯥꯞꯂꯒ ꯐꯨꯝꯒꯦ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡꯂꯨꯔꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯒꯤ ꯑꯄꯪꯕ ꯋꯥꯈꯜ ꯑꯣꯏꯔꯝꯂꯦ꯫ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ." ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯑꯃꯨꯛꯁꯨ ꯁꯥꯎꯅꯤꯡꯕ ꯐꯥꯎꯏ, ꯑꯗꯨꯒ ꯑꯃꯨꯛꯁꯨ
ꯃꯈꯣꯏꯒꯤꯗꯤ ꯃꯍꯥꯛ ꯅꯠꯇꯅ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯈꯟꯗꯨꯅ ꯃꯆꯤꯟ ꯑꯗꯨꯗ ꯆꯩꯕ ꯉꯥꯡꯕ ꯉꯝꯂꯝꯗꯦ꯫ ꯐꯔꯦ, ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ, ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯑꯗꯣ ꯃꯇꯨꯡꯗ ꯈꯛ ꯇꯧꯔꯅꯨ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯅꯍꯥꯛ ꯈꯛꯇꯅꯤ ꯂꯩꯔꯤꯕꯁꯦ꯫ ꯅꯪꯅ ꯅꯆꯥ ꯍꯌꯥꯏꯅꯨ ꯑꯁꯤꯕꯨ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯌꯨꯀꯣ꯫ ꯁꯛꯍꯦꯟ ꯑꯗꯣ ꯃꯍꯥꯛꯅ ꯐꯒꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕ ꯊꯕꯛ ꯑꯗꯨꯅ ꯐꯠꯇꯕ ꯑꯣꯏꯔꯝꯂꯦ꯫ ꯐꯠꯇꯕ ꯃꯤꯁꯛꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕ ꯃꯈꯣꯏ ꯑꯗꯨꯕꯨꯅ ꯑꯐꯕ ꯑꯣꯏꯔꯒ ꯂꯩꯔꯝꯂꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯨꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯥꯏꯑꯣꯟꯅꯔꯝꯂꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯁꯛꯍꯦꯟ ꯑꯗꯨ ꯋꯥꯈꯜ ꯇꯥꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯐꯤꯔꯨꯛ ꯈꯨꯝꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯁꯛ ꯈꯪꯂꯦ꯫ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯝꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯥꯗꯣꯛꯇꯨꯅ ꯏꯒꯤ ꯃꯔꯤꯒꯤ ꯑꯄꯨꯟꯕ ꯏꯆꯦꯜ ꯑꯃꯗ ꯆꯦꯟꯗꯨꯅ ꯂꯩꯃꯤꯟꯅꯈꯤ꯫ ꯐꯠꯇꯕ ꯊꯕꯛꯅ ꯑꯆꯨꯝꯕꯕꯨ ꯈꯛ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕ ꯉꯝꯂꯣꯏ꯫ ꯇꯃꯨ ꯃꯍꯥꯛꯊꯛ ꯐꯠꯇꯕ ꯂꯥꯏ ꯇꯤꯟ ꯀꯌꯥ ꯁꯥꯟꯅꯔꯝꯂꯕꯁꯨ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯅ ꯍꯦꯛ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯕꯒꯤ ꯑꯔꯣꯏꯕ ꯋꯥꯈꯩ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯂꯝ ꯇꯨ ꯃꯨꯟꯕ ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯃꯈꯥ ꯇꯥꯔꯛꯄ ꯄꯨꯟꯁꯤ ꯑꯗꯨꯗꯤ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯈꯤꯔꯝꯃꯤ꯫